Myanmar thokliba hingsa gi thokdoksingna awang nongpok state mioi lising kaya chensilakhe India government pawasi ngarang ungthil phongkhiba pandam pause dagi lokhatsabanei Myanmar junta laingak lakraba matung laibak asida thorakhiba hingsa gi thokdoksingna maram oiduna yumthangna leiriba laibak asigi awang nongpok state singda Myanmar national lising kaya chensilaki haina India government ki maikidagi UN Human Rights Council da phongdokre agency gi pauda Myanmar gi junta laingak asigi mayokta leiriba rebel group singa anigi marakta kan balan satharakpana maram oiduna Myanmar national lising kaya Mizoram amadi Manipur da chensilakpadagi changjafam piduna leide Myanmar da oiragliba phibam ase India government na haksina lawi haina UN Human Rights Council na phongdokhe Myanmar da thogliba hingsa gi thokdok asigi marumda laibak anigi border area da hingsa gi thokdok kaya ama thogan badanatana drug lalwanba amade human trafficking gi thabak hengalakliba sida India government asu akanba mijeng sangduna masibu thingnaba akanba thabak laukhatle Myanmar da mahausa gi punsida hanjilaknaba amade economic development lehenabagi matangda India na laukhatpa yaba thabak sing laukhatle military junta amasung masigi rebel singi marakta thogliba lanase political dialogue tawduna waroisin ama purakna bohanabada India na achoba thodang lawduna lakli hainasu India government ki maikidage UN Human Rights Council da piba statement amada makata na phongdokhe